German-dagi army. Good morning. Welcome to another video. Mayam asise Diwali numit ne ado aigi video se asengmadi ningol chakobagi oina semjage na aina khanbane ado Diwali ga chakobagi baton tau sapai ga matek sum hapsarake mayam da aduga hojik se hangsit pigadaba akoi chenau biga se bimi da bigadaba dakhina se pek su taw mayam happy ucharake kai bigadoino habado aduga horen baton tau sapa ade halaga Diwali gi akoi yumda tawbo mayam du soi kha ucharake mayam da aduna yeminasi aina pido isina mayam sida leire casserole ne aduga size se khai chawba ma apikpa ma khai pikpa ma do sapmane somda leju sapmane sina chenau bigini sina sebi migini sapmane aduna ama khattang ucharam ke agi sina ina pido ne sina dinner set 17 piece ki dinner set ni adu si sapmane ko che ani makta pido ni sisu ama ta uchara ke adudi hojik pek tawwa hawrake pek tawwa loi me hojik mathakta leisina ayeng nevin gi oidoine sina na akhoi hojik baton tawwa chatlugi kenadi koi se sako gi baton tawwa chatlugi ge tuga si se bisina senau binan ma camera da thokpa ikai lola lega hagot tangai le mo kaino de sor banam juli te ya hi kabok ne lagi naso mam yaure aduga kwaga horen akhoi se da so hangdolake satlugi ge ma'am ai lok thungdera kamde sam nungai ki hogi so kakhade sida patun meragi tawa yam se meragi khantani panda tummo nungai bra nangai si hawla no om le kandi sugal ngok tay ngai le si lupa sama mangang mai kita ngai Maraida tang ngai moi bani na chumbude ina sumba ong se ma lak pai thang do ko ne mamang da karum da on dai no photo no taw do da ai lan ba dui sama mangang ni tang ngai Maria ba soi ba Golu. bai su da ba yaw de ko sam jam to ko sai do na sam sai tham den fajadro se sam hair style laki sako wei ba ton laksa rage haw na ko ba mo yeng jo shi Pala on ju andak tis mamang sako wei vlog da ama hela eto mu tu ko gi su huzikan gi trending mamang kolang yombi mamang sei su taw ni ka bok si ni li ni na sum se na so si na ina sin na te lagi ibai ni sin na dong ni ne ibai na ni na ina sin lagi Son da nang gi ke ko sai sai sako wei sei ma sa ma na som da a sai di ai di no Ningol saan ka mo ba? Ay, mapada na mo eh. no tarak tan ngam daw sa ni ko si de ngam Ikaw, sino na lang kanila sin kao ba? Ayeng ang sulao. Hayeng ate hangsit ngasi di ngai jaw ang sulao nan na phajai nupa ni ko mayam nupi na te na som jom jinjan ba ni Tun da nang biyo. mayam sina akhoi se Dubai da dentist oiraga leibani ado ma handa ningol chakau ba yaw pharak tarani suti lo ba ya da ba geduna November da oina kaujarani hadi handaki November da November last week ta. November last week da November last week ta tarni. chakau ba message pithokro nang khara Handaki ningo sa ko sa lapada ay hajaning badi laydi ba ningo lamdam sa dai ba ningo singsida mabung mapa singsida dokina yami yamde haibi da ba phadana nushijana na chak sabi na ba dokinagi hojiti dokinagi bantik ai ba yang adu taw adu me adu hai haning de phadana nushijana na mabung mapa sindura ko jari do laiba laitaba chak phadana chamina ra hara hor laiba do pa me ai wakhal jadi okay ꯑꯩꯈꯣꯏꯗꯤ ꯗꯤꯋꯥꯂꯤꯒꯤ ꯑꯊꯨꯝ ꯑꯍꯥꯎ ꯂꯥꯏꯗ ꯀꯠꯅꯕꯁꯦ ꯌꯨꯝꯗ ꯑꯣꯏꯅ ꯂꯣꯏ ꯁꯥꯖꯔꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯁꯤꯅ ꯈꯣꯏꯗꯣꯝꯆꯥꯅ ꯁꯦꯝꯕꯅꯦ ꯁꯪꯒꯣꯝꯒꯤ ꯕꯦꯔꯥ ꯍꯥꯏꯇꯥꯔꯦ
ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯂꯩꯗ꯭ꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯁꯥꯖꯔꯦ ꯑꯗꯒꯤ ꯁꯤꯗꯅ ꯀꯀꯥꯅ ꯁꯦꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤ ꯂꯗꯨꯗꯨꯅꯦ ꯃꯌꯥꯝꯁꯤꯗꯅ ꯀꯟ ꯂꯩꯔꯦ ꯍꯟꯗꯛꯀꯤ ꯗꯤꯋꯥꯂꯤꯁꯤꯒꯤ ꯑꯩꯈꯣꯏ ꯑꯍꯩ ꯑꯍꯩꯕ ꯁꯥ ꯁꯦꯝꯅꯔꯦ ꯃꯌꯥꯝꯅ ꯑꯗꯣ ꯂꯥꯏ ꯀꯠꯂꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯁꯤꯅ ꯍꯣꯔꯦꯟ ꯗꯤꯋꯥꯂꯤꯒꯤ ꯃꯩ ꯊꯥꯟꯒꯗꯣꯏꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗꯁꯨ ꯄꯨꯖꯥ ꯇꯧꯕꯒꯤ ꯂꯩ ꯑꯗꯨꯁꯨ ꯑꯩ ꯎꯠꯂꯛꯀꯦ ꯃꯁꯤ ꯃꯌꯥꯝ ꯗꯤꯋꯥꯂꯤꯒꯤ ꯂꯥꯏꯗ ꯈꯤꯇꯪ ꯑꯉꯝꯕ ꯈꯔ ꯀꯠꯆꯕꯅꯤ ꯀꯂꯥꯀꯟꯁꯤꯅ ꯆꯦꯅꯥꯎꯕꯤꯅ ꯁꯦꯝꯕꯅꯤ ꯑꯗꯨꯗꯒꯤ ꯕꯦꯔꯥꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯗꯨꯒ ꯌꯨꯕꯤ ꯂꯗꯨꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯦꯝꯕꯅꯤ ꯑꯗꯨꯒ ꯒꯨꯂꯥꯞ ꯖꯥꯃꯨꯟꯁꯤꯅ ꯕꯤꯃꯣꯆꯥꯒ ꯑꯦꯅꯤꯇꯥꯒꯅ ꯑꯗꯨꯒ ꯂꯗꯨꯁꯤꯗꯤ ꯃꯄꯥꯟꯗꯒꯤ ꯂꯩꯕꯅꯤ ꯀꯅꯥꯅꯣꯝꯁꯨ ꯂꯥꯛꯑꯦ ꯍꯩ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯗꯣ ꯅꯝꯕꯤꯒꯦ ꯂꯥꯛꯑꯣ ꯑꯗ ꯅꯝꯕꯤꯌꯣ ꯍꯥꯏꯒꯝꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯂꯥꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯤꯉꯣꯜ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯤꯉꯣꯜ ꯄꯨꯝꯅꯃꯛꯇ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯕ ꯂꯟ ꯊꯨꯝ ꯇꯨꯡꯁꯤꯟꯕ ꯉꯝꯕ ꯑꯗꯨꯒ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯗꯁꯨ ꯅꯤꯖꯔꯤ ꯑꯩꯈꯣꯏꯒꯤꯁꯨ ꯉꯁꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛꯀꯧꯒꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅꯗꯤ ꯉꯜꯂꯤ ꯑꯗꯨꯅ ꯍꯣꯔꯦन ꯆꯥ ꯅꯨꯡ ꯊꯛꯑꯒ ꯕ꯭ꯂꯣꯒꯁꯦ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯧꯅꯤꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯅ ꯑꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗꯒꯤ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯔꯁꯤ ꯖꯔꯃꯟꯗꯒꯤ ꯑꯥꯔꯃꯤ ꯑꯃ ꯂꯥꯛꯑꯦ ꯍꯣꯔꯦꯟ ꯆꯥꯛꯀꯧ ꯆꯠꯄꯒꯤ ꯗ꯭ꯔꯦꯁꯅꯦꯅ ꯁꯤꯅ ꯍꯣꯔꯦꯟ ꯃꯊꯦꯜꯒꯤ ꯃꯆꯜ ꯃꯌꯥꯝꯗꯨꯅꯤ ꯊꯣꯡꯅꯕꯒꯤ ꯍꯧꯖꯤꯛ ꯈꯔ ꯇꯥꯎꯕ ꯍꯧꯔꯦ ꯉꯥ ꯇꯥꯎꯕ ꯍꯧꯔꯦ ꯇꯨꯡꯍꯟꯕꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯨ ꯍꯧꯔꯦ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯊꯨꯝ ꯊꯥꯛꯆꯜꯂꯒ ꯇꯣꯠꯈꯥꯏꯕꯅꯤꯗ ꯌꯥꯝ ꯀꯟꯅ ꯇꯣꯠꯄꯁꯨ ꯌꯥꯗꯦ ꯇꯣꯏꯗꯣꯏꯗꯣ ꯑꯗꯩ ꯃꯥꯟꯅꯕꯒ ꯏꯁꯇꯥꯔ ꯃꯦꯇꯦꯁꯤꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯈꯨꯊꯣꯡꯅꯤ ꯏꯁꯄꯤꯁꯦꯜꯗ ꯁꯤꯒꯤ ꯉꯥ ꯃꯈꯜ 4-5ꯔꯛ ꯊꯣꯡꯂꯕꯅꯦ ꯍꯟꯗꯛꯇꯤ ꯁꯤ ꯇꯥꯍꯟꯅꯦꯅ ꯃꯍꯥꯎꯗꯨ ꯐꯖꯅ ꯊꯣꯡꯖꯔꯗꯝꯅꯤ ꯄꯨꯡꯁꯦ ꯍꯧꯖꯤꯛ 10:30 ꯇꯥꯔꯦ ꯉꯜꯂꯤꯗ ꯑꯝꯇ ꯂꯥꯛꯇꯦ ꯑꯝꯇ ꯆꯠꯇ꯭ꯔꯦ ꯄꯨꯡ 10ꯒꯤ ꯃꯃꯥꯡꯗ ꯂꯥꯛꯅꯤ ꯇꯧꯔꯝꯕꯗꯨꯁꯨ ꯀꯩꯗꯧꯕ ꯃꯐꯝꯗ ꯂꯥꯛꯇꯗꯅ ꯑꯩꯈꯣꯏ ꯉꯥ ꯇꯥꯎꯕ ꯆꯥꯕ ꯍꯧꯔꯦ ꯃꯣꯏ ꯉꯥꯏꯕ ꯌꯧꯔꯦ ꯆꯠꯄ ꯌꯥꯗꯕ ꯑꯩꯈꯣꯏꯗꯤ ꯀꯨꯏꯔꯦ ꯃꯜꯂꯦ ꯄꯨꯡ ꯀꯌꯥꯗ ꯌꯧꯅꯤꯡꯉꯥꯏ ꯂꯣꯏꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯦ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯈꯣꯡꯎꯞꯀꯁꯦ ꯌꯥꯝ ꯄꯣꯁꯇꯥꯔ ꯂꯥꯛꯑꯦ ꯉꯁꯤ ꯇꯨꯡꯕꯨꯗꯤ ꯐꯃꯨꯡꯗꯩ ꯆꯤꯡꯈꯠꯂꯛꯏꯅꯦ ꯈꯨꯗꯣꯛꯀꯗꯣ ꯌꯦꯡꯉꯣ चलो सलाम खोलो the wrong turn they are bit man ꯑꯩꯈꯣꯏ ꯆꯦꯅ ꯄꯨꯔꯛꯄ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯦ ꯑꯝꯇ ꯊꯤꯟꯗꯣꯛꯃꯤꯟꯅꯔꯨꯒꯦ ꯃꯌꯥꯝ ꯂꯩꯖꯔꯦ ꯃꯅꯤꯡ ꯊꯥꯡ ꯑꯃ ꯍꯧꯕ ꯂꯩꯇꯦ ꯑꯆꯥꯔ ꯉꯥꯁꯨ ꯂꯩꯔꯦ 이게 저희는 들어오셨어요.
Kira kai he, itu dia. Kira kai he. Singo. Good boy. Hawai thả hấp đây. Kita kan ada jalan. Salad kan koi. Sarong ani su bani. Ai bani. Han round. Mari dah su. Mari dah round. Tidak sahaja kerap. Mari Betul, persasi ini. Kan dari Iroma. Nuiba. Ini apa? Sudah apa mana ya? Yang kali satu. Nuiba, mai teh orang kan mai satu tu kan. Iroma ni apa? Kali satu kampung. Tahu. Kemarin tu ya. Coba. Si kalian mana tu? Hai, nang hambam mali dah. Mari pak. Asal hamba mi bangun siang hai je. Bangun malam. Mau nawa. Salat. 사이비 얼굴 보면 별로. 너는 사이바이 시리면 cái mang rồi. Phải giờ tới bây giờ cũng cảm thấy nó sao rồi. Xuống phải đưa về qua mặt đi. Tôi đi quy định. Đấy vậy là khi có kan ku kamu muna da mabalik na ako sa Sao? Ui. Ay, sinabi. Ay, kaya nung nang-isarap na ba? Pag ito na rin. Tuloy niya mo siya, sige, kung ko sa daig kumakapan. Kamu bicara kamu semua tahu. Kali no. Masih kita foto dia. Mấy gì mà người làm gì làm một chuyện nó không bao giờ làm ra sinh Tuan kan lingai dah. Tuh ibu. Kamu senau. Aku. Dah lupa ini tu. Jangan lupa ini tu lah. Cakap.
Bye bye. ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯍꯣꯔꯦꯟ ꯗꯈꯤꯅꯥ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯕ꯭ꯂꯣꯛꯁꯦ ꯃꯈꯥ ꯇꯥꯖꯔꯛꯑꯒꯦ ꯍꯧꯖꯤꯛ ꯍꯩ ꯅꯨꯡ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯅꯤꯡꯉꯦ ꯗꯈꯤꯅꯥ ꯄꯤꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯍꯧꯕ ꯈꯔꯅ ꯍꯥꯟꯅ ꯍꯧꯔꯒꯦ ꯆꯥꯛꯀꯧꯕ ꯂꯧꯕ ꯆꯠꯅꯈꯤꯕ ꯌꯥꯎꯋꯦ ꯑꯗꯨꯅ ꯍꯜꯂꯛꯄꯗ ꯉꯥꯏꯔꯦ ꯊꯦꯡꯉꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯔ ꯍꯧꯔꯒꯦ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯅꯨ ꯅꯨꯡꯉꯥꯏꯕ ꯅꯪꯒꯤ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯖꯔꯒꯦ ꯍꯥꯏꯌꯣ ꯁꯪꯈꯤꯗꯣꯔꯦ ꯃꯥꯏꯁꯦ ꯁꯪꯈꯤꯗꯣꯔꯦ ꯅꯥꯕꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯍꯥꯏꯔꯣꯅ ꯀꯩꯅꯣ ꯅꯥꯗ ꯌꯦꯛꯇꯕ ꯌꯥꯝ ꯌꯥꯝ ꯆꯥꯕ ꯑꯣꯏꯖꯔꯒꯦ ꯌꯦꯡꯉꯤꯁꯨ ꯉꯔꯥꯡ ꯈꯪꯈ꯭ꯔꯦ ꯈꯪꯈ꯭ꯔꯦ Muy pulaga foto nama saya tu. Muy pulaga foto Pampi itu betul. Biar kan. ꯅꯥꯗ ꯌꯥꯝ ꯌꯥꯝ ꯆꯥꯖꯕ ꯑꯣꯏꯖꯔꯒꯦ ꯄꯩꯁꯥ ꯁꯨꯡꯗꯣꯔꯦ Sao rất là hay cả. ꯑꯗꯨꯝꯗꯤ ꯄꯩꯁꯥꯁꯤꯅꯦ ꯃꯥ ꯂꯧꯊꯣꯛꯇꯣꯏꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯄꯥꯏ ꯑꯣꯏꯖꯔꯒꯦ Chana nang pidore. ꯌꯥꯝ ꯂꯥꯛꯇꯣꯔꯦ ꯀꯁꯨꯝꯗꯨꯅꯦ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯐꯅ ꯄꯥꯝꯗꯅ ꯈꯔꯗꯤ ꯄꯨꯂꯞ ꯂꯥꯛꯄ ꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯃꯆꯥ ꯖꯣꯏ ꯇꯧꯗ꯭ꯔꯥ ꯍꯦꯟꯅ ꯍꯦꯟꯅ ꯌꯦꯁꯟꯅꯖꯕ ꯑꯣꯏꯖꯔꯒꯦ ꯌꯥꯝ ꯌꯥꯝ ꯆꯥꯕ Sina ne kumana piramane. Sina. ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯕ ꯑꯣꯏꯖꯔꯣ Yangambagi kusana su yawram. ꯁꯤꯅ ꯀꯨꯃꯥꯅ ꯂꯧꯕ ꯂꯥꯛꯑꯦꯅ ꯑꯗꯨꯗꯤ ꯕꯤꯕꯤ ꯕꯜ ꯆꯠꯂꯣ ꯑꯩ ꯑꯝꯇ ꯂꯧꯊꯣꯛꯎꯒꯦ ꯂꯝꯕꯤ ꯆꯠꯁꯟꯅꯕ ꯅꯥꯗ ꯌꯦꯛꯇꯕ ꯄꯩꯁꯥ ꯌꯥꯝ ꯌꯥꯝ ꯄꯥꯏꯕ ꯑꯣꯏꯔꯣ 이씨, 넌데. 어이, 나도 예쁘다. 아바이 무슨 라이언 피바. 나도 예쁘다 보이로. 아이다 얌 싸고 이러게. 나도 예쁘다. 얌 싸고 Novini mas nakan sila. Nada yekta ba sayang bay ba. Ani ko siyam yang. Adun hal pe novi ki Binang ay ko lura. Nana ko video na tro. Video na Living na sila. Amo, sayang pa iba. Nada yung trabaho daro. Ay, masyado lang ko mapilagay. Bin na ako. Nada yung trabaho. Pag-isawal ba? Kamutan na pili.
모토록 샤워되나? 모토록 샤워되나? 어, 레나 봐. 공부 안 따잖아. 이 비디오 넘버. 심어망 떨어지. ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯃꯥꯡꯗ ꯁꯤꯗ ꯊꯝꯃꯁꯦ ꯁꯤꯁꯨ ꯇꯨꯔꯣꯏꯗ꯭ꯔꯣ ꯁꯤ ꯃꯈꯥꯁꯤꯗ ꯇꯨꯔꯣꯏ. ꯍꯥꯟꯅ ꯄꯤꯔꯁꯤ ꯑꯃ ꯆꯠꯈꯤꯗꯣꯔꯦ ꯂꯩꯍꯧꯔꯁꯤꯔꯣ ꯕꯥꯏ ꯕꯥꯏ ꯂꯩꯍꯧꯔꯁꯤꯔꯣ ꯅꯪ ꯂꯩꯍꯧꯔꯁꯤꯔꯣ ꯁꯪꯉꯣ ꯃꯃꯥꯗꯒ ꯆꯠꯈꯤꯗꯣ ꯁꯪꯉꯣ 또 ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯆꯥ ꯑꯝꯇ ꯑꯣꯛ ꯊꯣꯡꯕ ꯑꯝꯇ 비방 꼭 시고 살 꾸이. 비방 싹고 비방. 생각이들. ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯒꯤ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯧꯅꯤꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ